पुनमकु तराम नोकचरी अदोमने येंबो होबिरिबा सिदा आराम बाइक चैनल नि अदो ngase khone pujaraliba issue asina citizenship amendment bill gi matangdani ngasidagi hangatna yengboda matam khara gi mamangda manipur lok sabha gi election tawki matamda mayamna yamna fazana yengba yaba koina hanlaga ningsing ba yaba adum lopot am kaktang haiba taragadi any election si toromdai kudingi party kudimaki magi manifesto loinemak phongna bani madumna हाइरिबा दुंग लब इलेक्शन दो थेंगना किबा पार्टी सिंगे मनुंगदा यामना चौबा पार्टी मोय किबा बीजेपी की सु मकोय के इलेक्शन मैनिफेस्टो से फोंकी मदुग इलेक्शन मैनिफेस्टो से तो मकोयना यामना मखौ पोंगना अमदी यामना चावना पनकिबा इशू सिंग हाइबताय मदुग मनुंगदा जम्मू अमसुंग कश्मीर दगी आर्टिकल 370 लोकथोकपा बॉर्डर सिक्योरिटी फगत हनबा सिटीजनशिप अमेंडमेंट चना हनबा नेशनल सिक्योरिटी फहनबा राम मंदिर साबा इन्फिल्ट्रेशन हाइबताय हाइबदी मिटोप मिहेन चंगक पथिंगबा यूनिफॉर्म सिविल कोड चना हनबा हाइबन चिंगबा सिगुमलबा वफम कया मरम मकोइना थंगखि यामना थाजबग लोइनना यामना चावना अखोइना सुंसोय सोइदना मसिगी हाइरिबा थबक सिंगसे पांथोकनी पाइखतकनी हाइदना मकोइना थंबिखि अदुदा मखादा हुजिक लाक्चनिंगे बसे हाइरिबा मकोइना थंगखिबा वासक सिंग हाइबताय मदुगी मनुंगदा जम्मू कश्मीर के आर्टिकल 370 लौटोखरे राम मंदिर सानबगिदमक्ता फिक्स ओइखरे मथंगदा लाक्लिबसे हंदकी निंगथम मिफम असिदा मकोई बिजनेस दुंबा लिस्ट सु यावरबा करी सिटीजनशिप अमेंडमेंट बिल की मतंग असिनी हाइरिबा सिटीजनशिप अमेंडमेंट बिल असि जुलाई की तंग तराग मापन 2016 दा लोकसभा दा पुथोकिबा दुमलबा बिल अमखक्तंगने मसिगी बिल असिना हाइरिसे 1955 की सिटीजनशिप एक्ट असे अमेंड तौगनी सेमदोकनी हाइबनी कमाइना सेमदोकदोरिबा थंगनबा कंट्री अहुम हाइबदी अफगानिस्तान पाकिस्तान अमदी बांग्लादेश दगी संगलकलिबा हिंदू जैन सिख पारसी अमदी क्रिश्चियन सिंग असि मखोई से भारत की नागरिक ओल्हनगनी हाइबनी करम मतमदा हानदी असिगुमलबा चंगलकलिबा हाइबा तारे थंगनबा लेबाक सिंग असिदगी चंगलकलिबा हिंदू सिख पारसी जैन अमदी क्रिश्चियन चिंगबा असि चाही 13 लेबा दरकार ओइरमी मकोइना सिटीजनशिप फंगे हाइबा तारगदे हौजिकती करे हारिबा नखोइना चाही 3 लेबा तारगदि नखोइदा सिटीजनशिप पीरगनी हाइबा पोटसिनी मसिना मणिपुर अमदी नॉर्थ ईस्ट की स्टेट सिंग याम चावना वहलिबा असि हारिबा स्टेट सिंग असि हानदगी हौना मिटोप मियान चागी इशू हाइबा तारे अतोपा मिहेन चंगसलकपगी इशू असि लैरिबा अदुमलबा स्टेट सिंग ओइबनिना हारिबा एक असिना मफम असिदा मिहेन यामना का हेना चंगलकनी अदुगा मफम असिदा लैबा मतमदा अवाबा ओहेनगनी हाइबा पोतुनी बांग्लादेश लैरिबा हिंदू 14% मु ओइरमगनी हारिबा हिंदू सिंग अदो मरु ओइना मखोइ सिंगदुनी खोइगी नॉर्थ ईस्ट चंगकपा याबगी तांजा लेरिबसे मरमदी अफगानिस्तान अमदी पाकिस्तान दी याम लाक्रे मखोइदगी हिंदू सिख चंगकपगी खुदोंग चाबसे अखोइ स्वाइदगी कितंग हंथरगनी हाना खले हानदगी सो हौना बांग्लादेश दगी हिंदू मयाम चंगका लेबगी वफम लेरिबनी अदुबु मीडियाना पाउ संदोकु मतमददी बांग्लादेशी मुस्लिम अदुम हाइबनी थांगाई सेंगना हाइबा तारगदी मुस्लिम सिंग अदु चंगकपा तारगसु मखोइ तांथोकपगी यामना अचौबो खुदोंग चाबा अमा लेरगनी मबदे करिनो हाइ मतमदा मसिदा कॉम्बेटिंग इन्फिल्ट्रेशन हाइबा मखोइगी कइनोदा अखोइगी मैनिफेस्टो दा यावख्रिबा से मसिना ताइसि कइनो अतोपदगी चंगकपा हिंदू सिख लोइमक याय तबुतबु मुस्लिम सिंग चंगकपा तारगदी मखोइ सिंगदु इन्फिल्ट्रेशन नि मखोइदो घुसपेटिया है हिंदी दा हारगा हाबदी लाना आइन यादा मोंग चंगसलप मियोइ सिंगनी अदुना मखोइ सिंग तथोकनी हाबनी मखोइ तथोक मतमदा बांग्लादेश दगी चंगलप मुस्लिम सिंग सुसोइ तथोकनी अवाबदी बांग्लादेश चंगलप हिंदू सिंग अदुदी इंडिया गवर्नमेंट ना लंगाक पीरगा लेहौरगनी मखोइ तरा क्रिश्चियन सिंग लेहौरगनी क्रिश्चियन धर्म चटपदी कना कना चंगा अंबयाय नागा अमदी कुकी चंगा अंबयाय नागा अमदी कुकी नागा सिंग मरक नत्र कुकी सिंग मरक लेसन किबा मतमदा नागना खंदु उबसु ngमोय अदुगा मखोइ सिंग अदो इंडिया गवर्नमेंट ना लंगाक पीरगनी प्लस अमना हि मैतै सिंग मरक लेबा मतमदा अदुंगलो बांग्लादेशी हिंदू सिंग अदो यामना मसक फजमना मुन्ना खंगनी मखोइबु तांथोकपदसु असुखि मतिक लाइगनी मरमदि मखोइ मणिपुरी लोलोय अमदि मखोइगी सकम अखोइगा मानरोय मखोइगी फिसेट अखोइगा मानरोय मखोइगी वांगांग अखोइगा मानरोय तांथोक मतमदा लाइगनी हाइबगी वानी तांथोकपदि ngमरोय मरमदि करिगिनो इवन इनर लाइन परमिट सिस्टम से चटना तारगसु मखोइना परमिट पाइरगा हाइरिबा चाही 3 अदु लैखिबा तारगदि मखोइ अदुमक सिटीजनशिप ओनख्रगनी अदुना वारिबसि कनानो अखोइदनि मतांग असिदा तुंगी ओइना परातम होबया पोट मकतंग हाइबा तारगदि मणिपुर दा लैरिबा सिटीजनशिप अमेंडमेंट बिल की मायोक्ता इहौ हौरिबा सिविल सोसाइटी ऑर्गेनाइजेशन सिंग असिना करी दौरग लैरुबनो हाइबसिनी मखोइ तुमुब्रा मखोइ भोट मतमदा करी दौगी मखोइ भोट मतमदा बीजेपी दा बॉयकॉट तौखिबा लैब्रा नत्रगना बीजेपी ना कोइदि मैनिफेस्टो दा बीजेपी नंगी मैनिफेस्टो दा हाइरिबा सिटीजनशिप अमेंडमेंट बिल लौथोक्द्रिफाबा अखोइ ना कोइ बॉयकॉट तौगनी गायना हाइखिबा लैब्रा आइदि ताहौदे मयाम ताबि हौरगदि मयामना कमेंट बॉक्स दा पिबियु अंदुदा सीएस हाइदि सिविल सोसाइटी ऑर्गेनाइजेशन सिंग असिना हाइदि इरांग हौदबा अमदि बीजेपी की मायोक्ता बॉयकॉट तौदबा बीजेपी हाइरिबा पार्टी सिगा अखोइगे यानबा म पुरा हौदबदो मदुगिदमक्ता निंगमदबा फोंदोकजबने
ꯑꯩꯗꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯤꯡꯉꯝꯗꯕ ꯐꯣꯡꯗꯣꯛꯆꯕꯅꯦꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯆꯤꯔꯕ ꯇꯥꯟꯖꯥꯗꯨꯗ ꯄꯥꯠꯂꯤꯉꯩꯗꯗꯤ ꯍꯌꯤꯡꯗꯐꯥꯎ ꯅꯣꯟꯖꯧ ꯍꯥꯏꯕ ꯂꯩꯕꯅꯤ BJPꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝꯗꯨꯗ ꯄꯥꯠꯂꯤꯉꯩ ꯃꯇꯝꯅꯤ ꯃꯈꯣꯏ ꯑꯩꯈꯣꯏꯗ ꯅꯣꯟꯖꯒꯗꯕ ꯃꯇꯝꯅꯤ ꯃꯈꯣꯏꯒꯤ ꯅꯣꯟꯖꯒꯗꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯃꯨꯛꯍꯧꯗ꯭ꯔꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯅꯣꯟꯖꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯣꯂꯤꯁꯤ ꯂꯩꯇꯕ ꯄ꯭ꯂꯥꯟ ꯂꯩꯇꯕ ꯑꯗꯣ ꯃꯥꯜꯂꯤ ꯍꯥꯏꯕꯗꯨꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯄꯟꯕ ꯌꯥꯕ ꯄꯣꯠ ꯑꯃꯈꯛꯇꯪ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯁꯨ ꯗꯥꯏꯚꯔꯠ ꯇꯧꯕꯒꯤ ꯏꯁꯨ ꯑꯁꯦ ꯌꯥꯝ ꯂꯩ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯁꯨ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯃꯥꯡꯕꯒꯤ ꯏꯁꯨ ꯀꯅꯥꯅꯁꯨ ꯅꯤꯡꯁꯤꯡꯅꯔꯨꯗꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯚꯣꯠꯀꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ CAB ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯅꯤꯡꯁꯤꯡꯅꯗꯕꯒꯨꯝ ꯇꯧꯏ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯥꯒꯥ ꯏꯁꯨ ꯂꯩꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ CAB ꯂꯥꯛꯀꯅꯤ ꯃꯅꯤꯄꯨꯔꯗ CABꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯁꯤꯅꯣ ꯍꯥꯏꯕꯗꯣ ꯇꯧꯍꯧꯗꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩ ꯑꯁꯤꯒꯨꯝꯂꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯄꯔꯥ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯈꯛꯇꯪꯅꯤ ꯍꯥꯏꯕ ꯇꯥꯏ ꯃꯇꯨꯡ ꯂꯥꯛꯀꯗꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯅ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯁꯤꯡ ꯑꯁꯤꯗꯒꯤ ꯄꯔꯥ ꯇꯝꯍꯧꯕ ꯇꯉꯥꯏꯐꯗꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯃꯁꯤꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛꯇꯪꯗꯤ BJP ꯒꯣꯕꯔꯃꯦꯟ ꯑꯁꯦ BJP ꯂꯩꯉꯥꯛꯀꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤꯕ ꯑꯁꯤꯒꯨꯝꯂꯕ ꯒꯣꯕꯔꯃꯦꯟ ꯑꯁꯦ ꯃꯈꯣꯏꯁꯤ ꯋꯥꯁꯛ ꯊꯨꯒꯥꯏꯕꯗ ꯀꯌꯥ ꯀꯟꯅ ꯍꯥꯂꯦꯡꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅ ꯇꯧꯏ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯗ ꯗꯤꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯄꯩꯁꯥ ꯆꯠꯅꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯉꯕꯗꯨꯅꯤ ꯑꯍꯥꯟꯕꯗ ꯃꯣꯏꯅ ꯍꯥꯏꯔꯝꯃꯤ ꯀꯔꯞꯁꯟ ꯐꯥꯏꯠ ꯇꯧꯅꯅꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯗ ꯍꯟꯊꯍꯟꯒꯅꯤ ꯍꯥꯏꯔꯝꯃꯤ ꯂꯥꯁꯇꯅ ꯀꯔꯤ ꯍꯥꯏꯔꯛꯑꯦ ꯏꯟꯗꯤꯌꯥ ꯄꯨꯝꯅꯃꯛꯁꯤ ꯗꯤꯖꯤꯇꯥꯏꯖꯦꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯗꯤꯖꯤꯇꯦꯜ ꯏꯀꯣꯅꯣꯃꯤ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯍꯥꯏ ꯃꯁꯤꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯎꯠꯄꯦꯠ ꯂꯩꯔꯒ ꯉꯥꯡꯕꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯇꯧꯔꯛꯄꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯕꯕꯨꯗꯤ ꯃꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯦꯅꯤꯐꯦꯁꯇꯣꯗ ꯍꯥꯏꯌꯦ ꯍꯥꯏꯗꯤ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯂꯦꯡꯒ꯭ꯋꯤꯁꯇꯤꯛ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯍꯥꯏꯗꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯅꯤꯅꯗꯤ ꯍꯥꯏ ꯇꯧꯕꯇꯕꯨ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯊꯕꯛ ꯑꯣꯏꯅ ꯉꯥꯡꯉꯛꯀꯗ꯭ꯔꯥ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯄꯥꯡꯊꯣꯛꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯋꯥꯍꯪ ꯑꯣꯏꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ CABꯕꯨ ꯂꯥꯛꯑꯕꯁꯨ ILPꯕꯨ ꯆꯠꯅꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯃꯤꯇꯣꯞ ꯀꯌꯥ ꯑꯃ ꯆꯪꯉꯛꯑꯁꯨ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯩꯈꯣꯏꯅ ꯃꯔꯝ ꯆꯨꯝꯃꯕ ꯑꯩꯈꯣꯏꯅ ꯄꯨꯛꯆꯦꯜ ꯁꯦꯡꯉꯕ ꯑꯩꯈꯣꯏꯅ ꯃꯥꯏ ꯑꯅꯤ ꯂꯣꯡꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯔꯕ ꯊꯃꯣꯏꯗꯅ ꯑꯃ ꯆꯤꯟꯗꯅ ꯑꯃ ꯇꯧꯗ꯭ꯔꯕ ꯊꯃꯣꯏꯗꯅ ꯑꯃ ꯊꯕꯛꯇꯅ ꯑꯃ ꯇꯧꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤꯇꯣꯞ ꯃꯌꯥꯝ ꯆꯥꯒꯤ ꯏꯁꯨ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯐꯦꯁ ꯇꯧꯕ ꯉꯝꯒꯅꯤ ꯊꯕꯛ ꯁꯨꯕ ꯀꯟꯕ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯌꯥꯡꯁꯤꯡ ꯑꯁꯤꯗ ꯍꯥꯏꯗꯤ ꯆꯪꯉꯛꯀꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯍꯦꯟꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯆꯪꯉꯛꯑꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯩꯈꯣꯏꯅ ꯇꯧꯍꯟꯗ꯭ꯔꯒ ꯃꯈꯣꯏ ꯑꯗꯨꯝ ꯍꯟꯖꯈꯤꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯈꯣꯏꯗꯒꯤ ꯄꯣꯠ ꯂꯩꯕ ꯑꯩꯈꯣꯏꯅ ꯕꯣꯏꯀꯣꯠ ꯇꯧꯕꯤꯔ ꯂꯣꯏꯔꯦ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯆꯥꯎꯔꯤꯕ ꯃꯌꯥꯡꯒꯤ ꯗꯨꯀꯥꯟꯁꯤꯡꯁꯤꯅ ꯃꯨꯛꯏꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯕꯣꯏꯀꯣꯠ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯚꯣꯠ ꯂꯩꯔ ꯃꯐꯝꯗꯨꯗ ꯂꯩꯕ ꯉꯝꯒꯅꯤ ꯃꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯚꯔꯥ ꯄꯤꯔ ꯍꯤꯡꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯂꯩꯔꯤꯕ ꯁꯦꯅꯥꯄꯇꯤꯗ ꯂꯩꯔꯤꯕ ꯎꯈ꯭ꯔꯨꯜꯗ ꯂꯩꯔꯤꯕ ꯆꯥꯟꯗꯦꯜꯗ ꯂꯩꯔꯤꯕ ꯊꯧꯕꯥꯜꯗ ꯂꯩꯔꯤꯕ ꯑꯗꯨꯒ ꯕꯤꯁꯦꯝꯄꯨꯔꯗ ꯂꯩꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯕꯤꯜꯗꯤꯡ ꯁꯥꯕ ꯑꯗꯨꯒ ꯀꯥ ꯃꯌꯥꯝ ꯑꯃ ꯁꯥꯜꯂꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯑꯃꯈꯛꯇꯪ ꯇꯧꯖꯒꯦ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯄꯣꯀꯦꯠ ꯈꯛꯇ ꯊꯟꯅꯕ ꯈꯜꯂꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ प्रजाꯁꯤꯡꯗ ꯅꯈꯣꯏꯅ ꯚꯔꯥ ꯄꯤꯌꯨ ꯚꯔꯥ ꯂꯩꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯥ ꯍꯥꯡꯗ꯭ꯔꯦ ꯍꯥꯏꯔꯒ ꯃꯌꯥꯡꯗ ꯚꯔꯥ ꯄꯤꯊꯣꯛꯏꯗꯣ ꯃꯗꯨꯅ ꯈꯛꯇꯅ ꯇꯥꯛꯑꯦ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔ ꯃꯥꯡꯍꯜꯂꯤꯁꯦ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯕꯤꯜꯗꯤꯡ ꯁꯥꯕ ꯅꯈꯣꯏꯅ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯁꯨ ꯍꯥꯏꯖꯒꯦ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯄꯥꯡꯒꯟ ꯑꯣꯏꯒꯦꯔꯥ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯀꯨꯀꯤ ꯑꯣꯏꯒꯦꯔꯥ ꯅꯈꯣꯏꯅ ꯕꯤꯜꯗꯤꯡ ꯑꯆꯧ ꯑꯆꯧꯕ ꯁꯥꯖꯜꯂꯦ ꯀꯥ ꯃꯌꯥꯝ ꯑꯃ ꯐ꯭ꯔꯤꯗ ꯊꯝꯃꯦ ꯑꯗꯨꯒ ꯃꯌꯥꯡꯗ ꯄꯤꯔꯦ ꯀꯔꯤꯒꯤꯗꯃꯛꯇ ꯃꯌꯥꯡꯗ ꯚꯔꯥ ꯄꯤꯔꯤꯃꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯚꯔꯥ ꯆꯥꯡ ꯅꯥꯏ ꯑꯗꯨꯒ ꯃꯩꯇꯩꯁꯤꯡꯗꯤ ꯚꯔꯥ ꯆꯥꯡ ꯅꯥꯏꯗꯦ ꯄꯥꯡꯒꯟꯁꯤꯡꯗꯤ ꯚꯔꯥ ꯆꯥꯡ ꯅꯥꯏꯗꯦ ꯍꯥꯏꯔꯒ ꯃꯈꯣꯏꯗ ꯚꯔꯥ ꯄꯤꯁꯜꯂꯦ ꯃꯈꯣꯏꯗ ꯚꯔꯥ ꯄꯤꯁꯜꯂ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯦ ꯃꯅꯤꯄꯨꯔꯗ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯑꯃꯨꯛꯀ ꯍꯜꯂꯒ ꯃꯁꯩꯁꯤꯗ ꯙꯔꯅꯥ ꯇꯧꯗꯅ ꯏꯔꯥꯡ ꯍꯧꯗꯅ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯌꯦꯡꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯁꯤ ꯅꯣꯏ ꯊꯣꯛꯂꯛꯀꯅꯨ ꯅꯣꯏ ꯅꯈꯣꯏꯗꯤ ꯅꯈꯣꯏꯒꯤ ꯑꯔꯥꯟꯕꯗꯣ ꯑꯃꯨꯛꯇꯪ ꯍꯟꯅ ꯆꯨꯝꯊꯣꯛꯈꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯀꯥꯡꯁꯤ ꯈꯤꯡꯉꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯟꯖꯤꯜꯍꯜꯂ ꯇꯨꯝꯍꯟꯕꯗꯣ ꯅꯈꯣꯏꯅ ꯂꯩꯐꯝ ꯄꯤꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯅ ꯉꯁꯤ ꯆꯪꯁꯤꯜꯂꯛꯑꯒ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯕꯤꯜꯗꯤꯡ ꯑꯆꯧꯕ ꯁꯥꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡ ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯕꯗ ꯑꯩꯗꯤ ꯍꯥꯏꯃꯟꯕ ꯊꯣꯛꯇꯕ꯭ꯔꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯕꯣꯏꯀꯣꯠ ꯇꯧꯔꯕ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯗꯤꯄꯦꯟ ꯇꯧꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯁꯨꯖꯒꯗꯕ ꯊꯕꯛ ꯑꯩꯈꯣꯏꯅ ꯁꯨꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯟꯐꯤꯜꯇ꯭ꯔꯦꯁꯟ ꯍꯥꯏꯕꯗꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟ ꯆꯪꯂꯛꯑꯒ ꯂꯩꯕꯒꯤ ꯊꯕꯛꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯍꯟꯊꯔꯛꯀꯅꯤ ꯈꯜꯂꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗ ꯇꯥꯏꯅꯔꯒ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟ ꯆꯥꯒꯤ ꯏꯁꯨ ꯂꯣꯏꯁꯤꯜꯂꯛꯄ ꯌꯥꯒꯗꯧ ꯅꯠꯇꯦ ꯄꯥꯡꯒꯟ ꯑꯃ ꯐꯥꯎꯕ ꯃꯁꯤꯗ ꯆꯦꯟꯅꯗꯦ ꯃꯩꯇꯩ ꯑꯃ ꯐꯥꯎꯕ ꯆꯦꯟꯅꯗꯦ ꯅꯥꯒꯥ ꯑꯃꯐꯥꯎ ꯆꯦꯟꯅꯗꯦ ꯀꯨꯀꯤ ꯑꯃꯐꯥꯎ ꯆꯦꯟꯅꯗꯦ ꯆꯦꯟꯅꯔꯤꯕꯗꯤ ꯀꯔꯝꯕꯅꯣ ꯄꯥꯡꯒꯟꯗꯒꯤꯁꯨ ꯅꯥꯒꯥꯗꯒꯤꯁꯨ ꯀꯨꯀꯤꯗꯒꯤꯁꯨ ꯃꯩꯇꯩꯗꯒꯤꯁꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯈꯣꯏꯕꯨ ꯂꯩꯐꯝ ꯄꯤꯔꯤꯕ ꯃꯈꯣꯏꯕꯨ ꯆꯪꯖꯐꯝ ꯄꯤꯔꯤꯕ ꯃꯈꯣꯏꯗ ꯂꯝ ꯌꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯗꯂꯥꯂꯤ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅꯅꯤ ꯃꯔꯥꯜ ꯂꯩꯔꯤꯗꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯦꯗꯤꯌꯥꯁꯤꯡꯗ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯒ ꯑꯇꯣꯞꯄ ꯄꯩꯁꯥꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄ CSOꯁꯤꯡꯗ ꯄꯥꯡꯒꯟꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯟ ꯆꯪꯉꯛꯑꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯂꯕ ꯂꯨꯖꯗꯕ ꯋꯥꯉꯥꯡ ꯃꯗꯨ ꯉꯥꯡꯗꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯆꯨꯝꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯀꯔꯤꯅೋ ꯍꯥꯏꯕ ꯃꯇꯝꯗ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯄꯥꯡꯒꯟ ꯑꯣꯏꯒꯦꯔꯥ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯀꯨꯀꯤ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯜꯂꯒ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯌꯨꯝꯖꯥꯎ ꯁꯥꯖꯜꯂꯒ ꯅꯈꯣꯏꯅ ꯂꯝꯖꯥꯎꯗ ꯌꯨꯝ ꯑꯆꯧ ꯑꯆꯧꯕ ꯁꯥꯖꯜꯂꯒ ꯀꯥ ꯃꯌꯥꯝ ꯁꯥꯖꯜꯂꯒ ꯑꯗꯨꯝꯕ ꯆꯪꯉꯛꯏꯕ ꯃꯌꯥꯡꯁꯤꯡꯗꯨꯗ ꯚꯔꯥ ꯄꯤꯔꯒ ꯃꯈꯣꯏꯕꯨ ꯂꯩꯍꯟꯕꯗꯣ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯄꯤꯍꯟꯕꯗꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯅꯨꯡꯁꯤꯅꯔꯛꯇꯕꯒꯤ ꯑꯗꯨꯝꯕ ꯂꯤꯆꯠ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯝꯕ ꯂꯩꯅꯥ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ
हाइजखरिबो वफम खरा सिबो अदोमने याबिनिंग तारगदी लाइक शेयर अमदी सब्सक्राइब तौबियो अमदी फेसबुक ता नहाकना थेंगबिबो ओइरगना अखोइगे पेज अदु लाइक तौबियो शेयर तौबियो अदुगा कमेंट ता अदोमगी वखनसिंगसु फोंदोकपियो अमुक हन्ना अरामबाइना अदोम क्वाइ पुनमकपु थागतचरी थैंक यू वेरी मच